ꯍꯧꯈꯤꯕ ꯑꯥꯒꯁ 9ꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯖꯨꯟꯇꯥ ꯑꯥꯔꯃꯤꯒ ꯀꯟꯅ ꯀꯥꯞꯅꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯊꯥꯗꯧ ꯗꯤꯐꯦꯟꯁ ꯑꯥꯔꯃꯤꯒꯤ ꯊꯥꯗꯧ ꯃꯆꯥ ꯑꯃ ꯁꯤꯈ꯭ꯔꯦ꯫ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒ ꯃꯥꯟꯅꯔꯒ ꯀ꯭ꯋꯥ ꯃꯅꯥ ꯂꯂꯣꯟꯕꯒꯤꯗꯃꯛ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯅ KCPꯅ ꯊꯝꯂꯛꯂꯦ꯫ ꯅꯤꯡꯊꯧꯖꯝ ꯔꯣꯕꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯗꯨꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯃꯇꯥꯡꯗ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤ KCPꯅ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯦ꯫ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ M. ꯄꯨꯟꯁꯤꯕ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯤꯡꯊꯧꯖꯝ ꯔꯣꯕꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯂꯩꯕ ꯗꯨꯀꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯀꯃꯔꯦꯗꯁꯤꯡꯅ ꯆꯠꯊꯈꯤꯕꯅꯤ꯫ ꯔꯣꯕꯦꯟꯅ ꯀꯨꯀꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒ ꯃꯥꯟꯅꯔꯒ ꯀ꯭ꯋꯥ ꯃꯅꯥ ꯂꯂꯣꯟꯕꯒꯤ ꯁꯤꯟꯗꯤꯀꯦꯠ ꯑꯃꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯔꯤ꯫ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯤꯟꯗꯤꯀꯦꯠ ꯑꯗꯨꯕꯨ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯒꯤ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯁꯤꯟꯗꯤꯀꯦꯠ ꯑꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯀꯨꯀꯤꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞꯁꯤꯡꯗ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯄꯤꯗꯨꯅ ꯀꯪꯂꯩꯄꯥꯛꯇ ꯀ꯭ꯋꯥ ꯃꯅꯥ, ꯖꯔꯗꯥ ꯑꯃꯁꯨꯡ ꯑꯇꯩ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯅꯤ꯫ ꯀꯪꯂꯩꯄꯥꯛꯇ ꯀꯨꯀꯤꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯇꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯂꯥꯟ ꯆꯠꯊꯕ ꯉꯝꯂꯤꯕꯁꯤ ꯑꯁꯤꯒꯨꯝꯕ ꯁꯤꯟꯗꯤꯀꯦꯠꯁꯤꯡ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯄꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯁꯥꯒꯠꯂꯛꯄ ꯄꯋꯥꯔ ꯑꯗꯨꯅꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯁꯦꯟꯗꯣꯡ ꯈꯔ ꯌꯥꯝꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯁꯤꯒꯨꯝꯕ ꯁꯤꯟꯗꯤꯀꯦꯠ ꯈꯔꯅ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯠꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯅꯤꯡꯊꯧꯖꯝ ꯔꯣꯕꯦꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯄꯥꯔꯇꯤꯅ ꯄꯤꯕ ꯋꯥꯔꯅꯤꯡꯒꯤ ꯃꯇꯨꯡꯗ ꯐꯥꯎꯕ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯁꯤꯟꯗꯤꯀꯦꯠ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯄꯨ ꯃꯈꯣꯡꯗ ꯀꯥꯞꯇꯨꯅ ꯋꯥꯔꯛꯅꯕꯒꯤ ꯁ꯭ꯇꯦꯟꯗꯤꯡ ꯑꯣꯔꯗꯔ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯐꯪꯗꯕꯗꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯁꯣꯛꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯄꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯄꯥꯔꯇꯤꯒꯤ ꯀꯃꯔꯦꯗꯁꯤꯡ ꯑꯗꯨꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ 2026-27ꯗꯒꯤ CBSEꯅ ꯀ꯭ꯂꯥꯁ 9ꯗ ꯑꯣꯄꯟ ꯕꯨꯛ ꯑꯦꯁꯦꯁꯃꯦꯟꯠ ꯆꯠꯅꯍꯟꯕ ꯌꯥꯈ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯊꯥꯕ ꯆꯪꯕꯗ ꯃꯍꯩꯔꯣꯏꯅ ꯂꯥꯏꯔꯤꯛ ꯑꯃꯁꯨꯡ ꯑꯣꯖꯥꯅ ꯀ꯭ꯂꯥꯁꯇ ꯄꯤꯕ ꯅꯣꯠꯁꯤꯡ ꯄꯨꯁꯤꯟꯕ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ CBSEꯅ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ 2026-27ꯗꯒꯤ ꯍꯧꯅ ꯀ꯭ꯂꯥꯁ 9ꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯣꯄꯟ ꯕꯨꯛ ꯑꯦꯁꯦꯁꯃꯦꯟꯠ ꯆꯠꯅꯍꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯖꯨꯟ 15ꯗ ꯕꯣꯔꯗ ꯑꯁꯤꯒꯤ ꯒꯕꯔꯅꯤꯡ ꯕꯣꯗꯤꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯦꯁꯅꯦꯜ ꯀꯔꯤꯀꯨꯂꯝ ꯐ꯭ꯔꯦꯝꯋꯥꯔꯛ ꯐꯣꯔ ꯁ꯭ꯀꯨꯜ ꯑꯦꯖꯨꯀꯦꯁꯟ 2023 ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯦꯖꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2020ꯒ ꯆꯥꯟꯅꯒꯗꯕ ꯃꯑꯣꯡꯗ ꯑꯅꯧꯕ ꯊꯧꯔꯥꯡ ꯑꯁꯤ ꯆꯠꯅꯕ ꯍꯧꯅꯕ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯅꯧꯅ ꯆꯠꯅꯍꯟꯒꯗꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯦꯛꯖꯥꯝꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯋꯥꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕꯒꯤ ꯆꯥꯡ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯀꯨꯝꯖꯥ 2023ꯒꯤ ꯅꯕꯦꯝꯕꯔꯗ CBSEꯒꯤ ꯀꯔꯤꯀꯨꯂꯝ ꯀꯃꯤꯇꯤꯅ ꯊꯧꯔꯥꯡ ꯑꯁꯤ ꯆꯠꯅꯍꯟꯅꯕꯒꯤ ꯋꯥꯐꯝ ꯈꯟꯅꯕ ꯍꯧꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯕꯣꯔꯗꯅ ꯑꯈꯟꯅꯕ ꯁ꯭ꯀꯨꯜ ꯈꯔꯗ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯊꯧꯔꯥꯡ ꯑꯁꯤ ꯆꯠꯅꯍꯟꯈꯤ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 9 ꯑꯃꯁꯨꯡ 10ꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯏꯪꯂꯤꯁ, ꯃꯦꯊꯃꯦꯇꯤꯛꯁ ꯑꯃꯗꯤ ꯁꯥꯏꯟꯁ ꯁꯕꯖꯦꯛꯇ ꯑꯅꯧꯕ ꯊꯧꯔꯥꯡ ꯑꯁꯤ ꯆꯠꯅꯍꯟꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤ꯫ ꯀ꯭ꯂꯥꯁ 11 ꯑꯃꯁꯨꯡ 12ꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯏꯪꯂꯤꯁ, ꯃꯦꯊꯃꯦꯇꯤꯛꯁ ꯑꯃꯗꯤ ꯕꯥꯏꯑꯣꯂꯣꯖꯤ ꯁꯕꯖꯦꯛꯇ ꯊꯧꯔꯥꯡ ꯑꯁꯤ ꯆꯠꯅꯍꯟꯗꯨꯅ ꯆꯥꯡꯌꯦꯡ ꯇꯧꯈꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯝꯗ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯇꯦꯛꯁꯕꯨꯛ ꯑꯃꯁꯨꯡ ꯑꯇꯩ ꯔꯤꯐꯔꯦꯟꯁ ꯕꯨꯛ ꯁꯤꯖꯤꯟꯅꯕꯗ ꯀꯌꯥ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯕꯒꯦ ꯍꯥꯏꯕꯗꯨ ꯁ꯭ꯇꯗꯤ ꯑꯗꯨꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤ꯫ ꯆꯥꯡ ꯅꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯤ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯇꯦꯛꯁꯕꯨꯛ ꯑꯃꯁꯨꯡ ꯔꯤꯐꯔꯦꯟꯁ ꯕꯨꯛꯀꯤ ꯀꯥꯟꯅꯕ ꯂꯧꯕ ꯉꯝꯂꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯄꯥꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯤ ꯇꯦꯛꯁꯕꯨꯛ ꯄꯨꯁꯤꯟꯍꯜꯂꯕꯁꯨ ꯑꯦꯛꯖꯥꯝꯗ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯗꯦ꯫ CBSEꯅ ꯊꯧꯔꯥꯡ ꯑꯁꯤ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯤ ꯍꯟꯗꯛꯇ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯀꯨꯝꯖꯥ 2014-15 ꯑꯃꯁꯨꯡ ꯀꯨꯝꯖꯥ 2016-17ꯗ CBSEꯅ ꯀ꯭ꯂꯥꯁ 9 ꯑꯃꯁꯨꯡ 11ꯗ ꯇꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛ ꯑꯣꯄꯟ ꯇꯦꯛꯁ ꯕꯦꯖꯦꯠ ꯑꯦꯁꯦꯁꯃꯦꯟꯠ ꯆꯠꯅꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯑꯣꯖꯥ ꯈꯔꯅ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯈꯤꯗꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯦꯛꯖꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯣꯄꯟ ꯕꯨꯛ ꯑꯦꯁꯦꯁꯃꯦꯟꯠ ꯆꯠꯅꯍꯜꯂꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯇꯦꯛꯁꯕꯨꯛ ꯑꯃꯁꯨꯡ ꯑꯇꯩ ꯔꯤꯐꯔꯦꯟꯁ ꯕꯨꯛ ꯄꯨꯁꯤꯟꯕ ꯌꯥꯔꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯂꯥꯏꯔꯤꯛ ꯄꯨꯁꯤꯟꯕ ꯌꯥꯍꯜꯂꯕꯁꯨ ꯂꯥꯏꯔꯤꯛ ꯄꯥꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯤ ꯑꯦꯛꯖꯥꯝꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯀꯗꯥꯏꯗ ꯌꯥꯎꯕꯒꯦ ꯍꯥꯏꯕ ꯈꯪꯗꯕ ꯃꯔꯝꯅ ꯈꯨꯗꯛꯇ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ CBSEꯅ ꯅꯧꯅ ꯆꯠꯅꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯡ ꯅꯥꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯠꯐꯝ ꯐꯝꯕꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯊꯠꯇꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫
ꯊꯥ ꯑꯁꯤꯒꯤ ꯅꯤꯄꯥꯟꯒꯤ ꯑꯌꯨꯛ ꯄꯨꯡ 13:10 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯂꯩꯔꯛ ꯍꯥꯏꯖꯤꯟꯐꯝꯗ ꯂꯐꯣꯏ ꯑꯃꯗꯤ ꯀꯣꯝꯂꯥ ꯌꯣꯟꯕꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯉꯛꯇ ꯁꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯃꯤꯑꯣꯏ ꯑꯃꯅ ꯊꯠꯂꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯅꯥꯒꯤ ꯂꯤꯛ ꯊꯠꯄꯤꯈ꯭ꯔꯕ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯒꯣꯜꯁꯦꯝ ꯃꯦꯝꯆꯥ ꯆꯍꯤ 65 ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯁꯒꯣꯜꯁꯦꯝ ꯏꯉꯣꯆꯥꯕꯤ ꯀꯧꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯁꯤ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯂꯩꯔꯛ ꯍꯥꯏꯖꯤꯟꯐꯝꯗ ꯂꯐꯣꯏ ꯑꯃꯗꯤ ꯁꯦꯝ ꯌꯣꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯁ꯭ꯋꯤꯐ ꯀꯥꯔ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯇꯨꯄꯤ ꯎꯞꯄ ꯅꯨꯄꯥ ꯑꯃꯅ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯐꯣꯏ ꯂꯩꯈꯤ ꯂꯨꯄꯥ 100 ꯄꯤꯕ ꯂꯐꯣꯏ ꯑꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯃꯈꯨꯠ ꯑꯣꯏꯅ ꯄꯤꯔꯒ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯊꯠꯂꯒ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯈꯨꯂꯩ ꯊꯨꯅ ꯆꯦꯟꯈꯤ ꯍꯥꯏꯔꯤ ꯁꯅꯥꯒꯤ ꯂꯤꯛ ꯊꯠꯄꯤꯈ꯭ꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯁꯒꯣꯜꯁꯦꯝ ꯃꯦꯝꯆꯥꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯛ ꯑꯗꯨ ꯍꯦꯛ ꯊꯠꯄꯒ ꯀꯥꯔ ꯇꯣꯡꯗꯨꯅ ꯊꯧꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯂꯤꯛ ꯊꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯈꯔꯁꯨ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯂꯩꯔꯛꯂꯣꯝꯗꯒꯤ ꯊꯣꯔꯛꯄ ꯊꯦꯡꯅꯗꯨꯅ ꯊꯥꯖꯕꯗꯒꯤ ꯃꯈꯣꯏꯅ ꯁ꯭ꯋꯤꯐ ꯀꯥꯔ ꯑꯗꯨ ꯇꯥꯟꯅꯈꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯤꯂꯣꯡꯊꯣꯡ ꯂꯥꯟꯊꯣꯛꯈꯤꯕꯒ ꯁ꯭ꯋꯤꯐ ꯀꯥꯔ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯁꯅꯥꯒꯤ ꯂꯤꯛ ꯊꯠꯄꯤꯈ꯭ꯔꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯦꯝꯆꯥꯅ ꯃꯈꯥ ताना फोंदोरखिबदा महाकि लिक अदु सना मोहर अनिनी लिक अदुदा सना सन अनिगी जंत्र अमसु याले पुन्न सना मोहर अनिगा सन अनिनी चौरानो लुपा लाख अनिगा लिसिंग कुनरोंगी सेनफम ओइगली हाइरे सना थतखिबा असिगी मतांगदा महाना मसामंगना सिंगजमई पुलिस स्टेशन दा चतुना अइब सेरोल पीदुना वाकतखि हाइरे सिंगजमई पुलिस स्टेशन की कांगबुनसु थौदोक थौफमदा लाक्तुना थिजिन हमजिनबगी थबक चथखि थंगनाबदा लैबा सीसीटीवी कैमरा की फुटेज येंबदा अंगौबो मसुगी स्विफ्ट कार ने गाड़ी अदुगी बैकलाइट थालगा स्टार्ट तौरगा मनुंगदा मी अमसु लैबा उबगी फुटेज सिंग फंगखि हाइरे मखा ताना सिंगजमई पुलिस की कांगबुना थिजिन हमजिनबगी थबक चथरि हाइनसु अहल ओइरबी सगोसे मेमचाना फोंदोरखि ECI na political party sahunga kunthra mari kakthatre haide election commission of India ECI na 2019 dagi hojik phawba mikhal thegna ba ngamdana leidiba register tawraba non recognized political party sahunga kunthra mari kakthatre haide ECI gi chairol sina hai political party sahunga kunthra mari asigi lefam thokpa office na singba amata leibasu thengna de national political party sing state political party sahunga kunthra mari asi register tawraba non recognized political party sing asi registration of People's Act makada register tawkibani adubu register hek tawkibadagi ngasi phawbo mikhal amata thengna dana leirakpadagi kakthakibani haidi Security Force na satharapa search operation da tongan tongan mafam singdagi lalhauba nipan phagat pungamkre haidi Security Force na ngarang amade nahal lamda masigi tongan tongan mafam singda satharakiba search operation da lalhaulup singi lanmi nipan phagale haina Manipur Police ki control room gi paw amana hairi paw asigi matungin tha asigi nipan da ahanba oina lalhaulup KCP taibang anbagi lanmi ama singmerong maninglekai dagi phake pharabumi edugi maming oina Sonia Devi Alliance tete sahi kunthamathoi kawi thanga oinam lekai dagi Pangondagi mobile handset ama Aadhaar card ama phagat ki haidi matamikan kanadana KCP MFL gi lanmi amasu Imphal West ki hawbo marak irom lekai dagi phaki pharbami si baming khetramium nawpa sahi kunganipan Alliance Zebases kawe mahamasagi mayum dagi phabani haidi mangondagi su mobile handset ama Aadhaar card ama phagat ki amarom da ngarang security force ki kangbuna intelligence paw da yumpham oiraga phayeng da chathakiba operation da KCP gi apun balanmi ani phagat le haidi pharaba singadudi moidangpo Mamang lekai oinam sana masamai tei Alliance Zone sahi kunga taret amadi Lorembam Rakesh Singh Alliance inaw sahi kolumdoi kawi makhoi ani tampaki mafam singda leiba school singdagi sel khongat pada senai haiba khangba ngambaga loinana makhoi dagi mobile handset ani sel oina lupa lising taruk changa registration number yaudaba Honda Activa amasu phagale hairi matam ikan kanadana ngarang Thobal area dagi lalholup KYKL gi lanmi amasu khulak konana security force ki kangbuna phare pharabami adu samara mamang lekai dagi songtham Dilip Kumar Singh Alliance Tomnau sahi kungataruk kawi loina loinana lalhaulo pripak pro gi lanmi ani amasu tongan tongan mafamdagi phagakre haide pharaba pripak pro gi lanmi ani adugi mamingdi Sanjendom Sanju Singh Alliance Thawai lakpa sahi kungataruk amadi Wahengbam Reken Singh Alliance Amothoi sahi kungamangani haide Kidnapper singi makutagi miyoi ama kankre senaba Bangladesh masamari phare haide Bangladesh tagi Bharat ki ngamkhoi manung da sangsilaklaga miyoi ama kidnap toramba Bangladesh police constable ama yauna miyoi mari police ama di BSF ki kangbuna phagat khre phajinduna thamlamba miyoi aduna kanba ngamkhre miyamna irang horoptuna police ki makutagi Bangladeshi masa singa du phubagi thodokta aso apan nangkhre haide haidiba thodo singarang Meghalaya gi Southwest Khasi Hills da thokibani haide
XCMO इबोबीगी मियेंग मखादा थौबाल बाजार मनुंगी लंबी सेमजिनबा हौख्रे थौबाल कैथेल मनुंगी लंबी मरोइना थौबाल अवांग लेकाई थौबाल खेत्रे लेकाई अमदी एयरपोर्ट चिंगबा मफमदगी थौबाल तोंजिंग फाउदुना लागलगा नेशनल हाईवे ताखिगदबा कैथेल मनुंगदा लेरिबा लंबी मते असि मतम कुइनदगी फिबम यामना फत्तबना मियामना चथोक चसिन अमसुंग थौबाल कैथेलदा लाग्लिबा मियोय कयादा यामना खुदोंग चादबा मायोकनरंबा अदु खरा मकै कोखनबा ngamnaba हानागी मणिपुर की चीफ मिनिस्टर ओइरंबा हौजिंगना थौबाल केंद्र के MLA ओइना थौ पुरिबा ओकरम इबोबीगी मियेंग मखादा ngasiदगी semjinba haukhre hairi numit kharani gi mamangda XCMO ibobigi machanupasu oiriba khambo kendra ge MLA O Surya Kumar na Thobal Municipal Council amade kaithel asiga nakna leba club amada organization ga punna kaithel manugi lambi gi phibam asi yengsin minaraba matungda asidagi lambi semjinba gi thaba asi haukibani hairi